ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯜꯍꯩꯃ ꯈꯨꯃꯟ꯫ ꯊꯣꯏꯊꯣꯏ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯥꯅꯤ꯫ ꯊꯣꯏꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯕꯤꯃꯣꯂꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ ꯇꯣꯝꯕꯤ ꯑꯃꯨꯛ ꯂꯧꯔꯛꯄꯅꯤ꯫ ꯇꯣꯝꯕꯤꯅ ꯂꯥꯛꯄ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯊꯣꯏꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯁꯣꯛ ꯌꯥꯎꯔꯛꯄꯗꯒꯤ ꯊꯣꯏꯊꯣꯏꯕꯨ ꯃꯤꯔꯥꯏꯕ ꯑꯁꯨꯝ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯊꯣꯏꯗꯤ ꯆꯍꯤ 10 ꯁꯨꯔꯦ, ꯑꯃꯗꯤ ꯑꯁꯣꯛꯅ ꯆꯍꯤ 9 ꯁꯨꯔꯦ꯫ ꯇꯣꯝꯕꯤ ꯃꯥꯅ ꯐꯠꯇ꯭ꯔꯁꯨ ꯑꯁꯣꯛꯇꯤ ꯃꯃꯥꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯌꯥꯝꯕꯕꯨ ꯄꯣꯛꯃꯤꯟꯅꯕꯒꯨꯝ ꯈꯟꯖꯩ, ꯑꯗꯨ ꯃꯣꯏꯅꯃꯛ ꯃꯃꯥꯕꯨꯗꯤ ꯑꯁꯣꯛꯅ ꯌꯥꯝ ꯀꯤꯅ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯇꯣꯝꯕꯤꯅ ꯊꯣꯏꯊꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛ ꯌꯥꯎꯔꯕ ꯃꯇꯨꯡ ꯆꯤꯡꯗ ꯆꯠꯈꯤꯕꯗꯩ ꯆꯥꯎꯊꯣꯏꯗꯣ ꯍꯜꯂꯛꯈꯤꯗꯕꯅꯤ꯫ ꯇꯣꯝꯕꯤ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯃꯣꯏꯅ ꯏꯄꯨꯛꯁꯦ ꯊꯛꯄꯤꯕꯗꯧꯅ ꯑꯁꯤꯒꯤ ꯂꯝꯖꯥ ꯁꯔꯥꯁꯤꯒꯤ ꯋꯥꯒ ꯉꯥꯡꯉꯗꯅ ꯈꯪꯒꯅꯤ ꯂꯩꯗ ꯂꯩꯔꯝꯃꯨꯗꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯣꯛꯇꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯈꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯣꯛꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯗꯨꯕꯨ ꯎꯕꯗ ꯇꯣꯝꯕꯤ ꯍꯦꯟꯅ ꯁꯥꯎꯈꯤꯗꯨꯅ ꯍꯦꯛꯇ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯏ꯫ ꯍꯦ ꯏꯃꯥꯒꯤ ꯑꯁꯣꯛ, ꯅꯪꯅ ꯇꯧꯔꯛꯂꯤꯗꯣ ꯀꯩꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯇꯥꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯁꯣꯛ ꯃꯃꯥꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯗꯨꯕꯨꯔꯣ, ꯇꯥꯆꯧꯒ ꯑꯩꯒ ꯃꯅꯤꯡꯒꯤ ꯈꯣꯡꯂꯝꯗꯣ ꯑꯗꯣ ꯉꯥ ꯐꯥꯔꯨꯕꯅꯦ꯫ ꯑꯗꯨꯗ ꯇꯥꯆꯧꯒ ꯑꯩꯒꯅꯦ ꯂꯩꯈꯣꯝ ꯊꯣꯝꯅꯕ ꯇꯥꯆꯧꯗꯤ ꯃꯁꯛ ꯐꯥꯎ ꯎꯍꯧꯗ꯭ꯔꯦꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯣꯛꯆꯩ꯫ ꯇꯣꯝꯕꯤꯅ ꯍꯩ ꯅꯩꯌꯥꯗꯤ ꯌꯥꯝ ꯍꯤꯒꯠꯅꯤꯡꯕ꯭ꯔꯥ ꯅꯪ? ꯅꯪ ꯑꯁꯤꯒꯤ ꯂꯝꯖꯥ ꯁꯔꯥꯁꯤꯒ ꯌꯥꯝ ꯂꯣꯏꯅꯅꯤꯡꯕ꯭ꯔꯥ? ꯑꯁꯣꯛꯅ ꯏꯃꯥ ꯇꯥꯆꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ, ꯑꯩꯒꯤ ꯇꯥꯆꯧꯁꯦ ꯂꯥꯏꯕꯛ ꯊꯤꯖꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯊꯣꯏ ꯑꯗꯣ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯀꯣꯞꯄ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯞꯅ ꯃꯃꯥꯇꯣꯟ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ, ꯉꯥ ꯌꯥꯝ ꯐꯥꯔꯦ ꯍꯥꯏꯕꯒꯨꯝ꯫ ꯇꯣꯝꯕꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯅ ꯊꯣꯏꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯕꯥꯔꯇꯤꯟ ꯑꯗꯨ ꯂꯧꯗꯨꯅ ꯁꯨꯃꯥꯡ ꯃꯌꯥ ꯌꯧꯅꯕ ꯂꯪꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯊꯣꯏꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯇꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯕꯤꯅ ꯍꯦ ꯂꯣꯟꯊꯣꯛꯇꯕ ꯂꯝꯖꯥ ꯁꯔꯥ, ꯑꯩꯅ ꯅꯪꯁꯦ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯦ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯕꯒ ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯊꯤꯠꯂꯤꯅꯦ, ꯈꯪꯉꯕ? ꯑꯁꯣꯛꯅ ꯏꯃꯥ ꯀꯩꯅꯣ ꯇꯥꯆꯧꯗ ꯍꯥꯏꯔꯤꯁꯦ? ꯏꯃꯥꯅ ꯉꯥ ꯐꯥꯎ ꯍꯥꯏꯔꯝꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯂꯥꯏꯍꯧ ꯍꯧꯔꯤꯕ ꯇꯥꯆꯧꯁꯦ ꯑꯏꯪꯕ ꯃꯔꯛꯇ ꯉꯥ ꯐꯥꯔꯨꯏꯁꯦ? ꯍꯦ ꯅꯪꯁꯨ ꯂꯝꯖꯥ ꯁꯔꯥꯁꯤꯅ ꯐꯠꯇꯕ ꯇꯥꯛꯄꯤꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯂꯤꯁꯦ? ꯃꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯦꯝꯇꯣꯟꯒꯤ ꯏꯃꯨꯡꯅꯗꯤ ꯊꯣꯏꯊꯣꯏꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯦꯝꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯏꯔꯤꯛꯅꯁꯨ ꯊꯣꯏꯊꯣꯏꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯇꯣꯝꯕꯤꯗ ꯋꯥ ꯉꯥꯡꯂꯨꯔꯒꯅ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕꯤꯒꯦ, ꯅꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯦꯝꯇꯣꯟ ꯍꯣꯏꯁꯨ꯫ ꯑꯁꯨꯝꯅ ꯊꯣꯏꯊꯣꯏ ꯃꯃꯥꯇꯣꯟꯒꯤ ꯁꯔꯩ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅ ꯍꯝ ꯆꯥꯎꯔꯛꯂꯦ꯫ ꯄꯥꯈꯪ ꯐꯥꯔꯦ, ꯃꯄꯥꯡꯒꯜ ꯁꯔꯦꯞ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏ ꯃꯄꯥꯡꯒꯜ ꯌꯥꯝ ꯁꯣꯟꯖꯩ꯫ ꯇꯣꯝꯕꯤꯅ ꯆꯥꯛ ꯄꯤꯖꯕꯣꯏ ꯄꯤꯖꯗꯕꯣꯏ ꯑꯁꯨꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯧꯔꯛꯄꯅ ꯑꯗꯨꯅ ꯊꯕꯛ ꯑꯀꯟꯕ ꯁꯨꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯇꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯐꯩ, ꯎꯕꯗ ꯊꯨꯛ ꯂꯥꯎꯕ ꯁꯛꯇꯥ ꯇꯥꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯏꯔꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯏꯔꯤꯛꯅ ꯇꯥꯊꯣꯏ ꯅꯪꯕꯨ ꯆꯥꯛ ꯐꯖꯅ ꯄꯤꯖꯕ꯭ꯔꯣ ꯅꯣꯏ ꯏꯃꯥꯇꯣꯟꯅ? ꯊꯣꯏꯊꯣꯏꯅ ꯄꯤꯖꯩ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯑꯅꯤꯔꯛ ꯅꯣꯝꯃꯤ꯫ ꯍꯥꯏꯖꯤꯟꯒꯅꯨ, ꯅꯪ ꯑꯩ ꯂꯣꯏꯅꯔꯛꯂꯤꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯋꯥ ꯂꯣꯠꯄꯗꯣ ꯇꯧꯅꯨ, ꯑꯩ ꯁꯥꯎꯖꯅꯤꯀꯣ꯫ ꯑꯩ ꯁꯥꯎꯔꯗꯤ ꯂꯥꯛꯄꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯖꯈꯤꯅꯤꯀꯣ꯫ ꯊꯣꯏꯊꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯏꯔꯤꯛꯇ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯏꯔꯤꯛꯀꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯏꯔꯤꯛꯀ ꯃꯥꯒ ꯈꯪꯅꯕꯗꯣ ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯔꯛꯏ, ꯃꯈꯨꯠꯅ ꯇꯝꯗꯨꯅ꯫ ꯊꯣꯏꯊꯣꯏꯅ ꯋꯥꯈꯜꯗꯅ ꯍꯥꯏꯖꯔꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯄꯥꯎ ꯇꯝꯂꯤ꯫ ꯑꯩ ꯆꯥꯛ ꯌꯥꯝ ꯄꯤꯖꯗꯦ, ꯑꯩ ꯌꯥꯝ ꯋꯥꯏ, ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯛꯏ꯫ ꯏꯔꯤꯛꯅꯁꯨ ꯊꯣꯏꯊꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯅ ꯈꯪꯂꯗꯨꯅ ꯊꯣꯏꯊꯣꯏꯒꯤ ꯃꯄꯨꯛꯅꯤꯡꯗꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯇꯥꯊꯣꯏ ꯅꯪ ꯑꯗꯨꯝꯅ ꯀꯞꯀꯅꯨ, ꯅꯪꯅ ꯀꯞꯄꯗꯤ ꯑꯩ ꯋꯥꯏꯌꯦ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ꯫
ꯑꯁꯨꯝꯅ ꯊꯣꯏꯊꯣꯏꯒꯤ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯕꯤꯕꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯕꯤꯕꯗꯤ ꯏꯔꯤꯛꯀ ꯑꯁꯣꯛꯀ ꯈꯛꯇꯅꯤ꯫ ꯊꯣꯏꯊꯣꯏꯅ ꯏꯪꯒꯤꯠ ꯇꯧꯕꯗ ꯃꯤ ꯑꯇꯩꯗꯤ ꯀꯌꯥ ꯈꯪꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯀꯥꯏꯒꯤ ꯃꯤꯅꯗꯤ ꯊꯣꯏꯊꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤ꯫ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯏꯆꯥ ꯊꯣꯏꯕꯤꯌꯦ, ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯔꯔꯣꯏꯗ꯭ꯔꯣ? ꯅꯪꯕꯨ ꯑꯁꯤꯒꯤ ꯂꯣꯟꯊꯣꯛꯇꯕꯁꯤꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯣ? ꯍꯌꯦꯡ ꯋꯥꯏ ꯅꯪꯅ ꯋꯥꯅ ꯂꯩꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦ, ꯃꯃꯥꯁꯤꯅ ꯐꯠꯇ꯭ꯔꯤꯕ꯫ ꯏꯔꯤꯛꯅ ꯑꯁ ꯍꯧꯔꯛꯑꯕꯣ ꯅꯣꯏꯒꯤ ꯍꯧꯅꯕꯤ? ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯍꯥ? ꯃꯁꯛꯅꯦꯅ ꯍꯧꯗꯣꯡꯅ ꯊꯤ ꯐꯥꯏꯔꯝꯗꯥꯏꯒꯤ ꯁꯪꯕ ꯉꯝꯗꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯄꯩꯁꯥ ꯄꯥꯏꯔꯦꯗꯅꯕꯨ ꯑꯩꯕꯨ ꯑꯍꯨꯝꯁꯨꯕꯤ ꯑꯣꯏꯅꯕ ꯍꯥꯏꯔꯛꯏꯕ꯫ ꯏꯃꯥ ꯅꯣꯏꯁꯤꯕꯨ ꯑꯩ ꯅꯨꯡꯁꯤꯕꯩꯔꯣ ꯍꯥ? ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯌꯦꯡꯉꯣꯏ, ꯅꯪꯅ ꯑꯩꯅ ꯁꯨꯝ ꯐꯖꯅ ꯊꯦꯝꯃꯒ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯇꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯏꯔꯤꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯩꯁꯦ ꯀꯅꯥꯅꯣ? ꯑꯩꯁꯦ ꯑꯄꯣꯛꯄ ꯅꯆꯥꯔꯣ? ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯄꯤꯛꯂꯤꯕ? ꯂꯣꯟꯊꯣꯛꯇꯕ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯃꯥꯒ ꯀꯥꯏꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯤꯟꯗ ꯁꯣꯟꯖꯩ, ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯦꯝꯇꯣꯟꯅꯤꯗꯅ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯣꯏꯅ ꯎꯠꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯅꯤꯗꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯇꯧꯔꯛꯀꯅꯤꯅ꯫ ꯑꯁꯣꯛꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯕꯗ ꯍꯥꯏꯔꯛꯏ, ꯇꯥꯆꯧ ꯏꯆꯦ ꯏꯔꯤꯛꯁꯦ ꯅꯨꯡꯁꯤꯕ꯭ꯔꯣ? ꯊꯣꯏꯊꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯣ ꯅꯣꯝꯃꯤ꯫ ꯑꯁꯣꯛ ꯅꯣꯡꯃꯤ ꯇꯧꯔꯒ ꯑꯗꯨꯗꯤ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯊꯣꯏꯊꯣꯏꯅ ꯃꯃꯥ ꯇꯣꯟꯁꯦ ꯀꯤꯖꯩ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯅ ꯍꯥꯏ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯦꯅꯦ ꯑꯩꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯉꯛꯏ꯫ ꯇꯣꯝꯕꯤꯅ ꯑꯁ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯍꯧꯖꯤꯛꯐꯥꯎ? ꯑꯁꯣꯛꯅ ꯂꯣꯏꯔꯦ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯅꯨꯡꯁꯤꯃꯟꯕꯅ ꯁꯨꯗꯠꯅꯤꯡꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯍꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯅꯨꯡꯁꯤꯃꯟꯕꯩꯅꯦ ꯀꯅꯥꯝꯇ ꯏꯃꯥ ꯀꯧꯍꯟꯅꯤꯡꯗꯕꯒꯤ ꯂꯣꯠꯁꯤꯟꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ꯫ ꯑꯣ ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯫ ꯑꯁꯣꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏ ꯌꯦꯡꯅꯔꯒ ꯅꯣꯛꯅꯩ, ꯃꯤꯆꯤꯒꯗꯣ ꯈꯠꯂꯒ꯫ ꯑꯁꯨꯛ ꯋꯥꯈ꯭ꯔꯕ ꯊꯣꯏꯊꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ ꯑꯣꯏꯔꯔꯤ ꯏꯔꯤꯛ ꯃꯥꯅ ꯊꯧꯅꯥ ꯍꯥꯏꯕ ꯊꯧꯅꯥꯗꯣ꯫ ꯃꯝꯂꯕ ꯅꯨꯄꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ ꯑꯣꯏꯈꯤ ꯄꯤꯛꯂꯕ ꯃꯩꯉꯥꯜ꯫ ꯑꯗꯨꯃꯛꯅ ꯊꯣꯏꯊꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯏꯔꯤꯛ ꯑꯃꯗꯤ ꯑꯁꯣꯛꯀꯤꯗꯃꯛ ꯈꯥꯡꯂꯤ ꯑꯋꯥꯕ ꯀꯌꯥ ꯑꯗꯣ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯁꯣꯛꯅ ꯃꯌꯥꯝꯕ ꯊꯣꯏꯊꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯣꯛꯅ ꯇꯥꯆꯧ ꯍꯣ ꯇꯥꯆꯧ ꯀꯧ ꯆꯪꯂꯛꯄꯗ ꯎꯔꯤ꯫ ꯊꯣꯏꯊꯣꯏꯅ ꯃꯃꯥꯒꯤ ꯐꯤ ꯐꯅꯦꯛ ꯁꯨꯔꯤꯕꯗꯣ ꯑꯗꯨ ꯎꯕꯗ ꯑꯁꯣꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯇꯥꯆꯧ ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ? ꯊꯣꯏꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯥꯎꯅꯨꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯁꯨꯝꯕꯁꯦ ꯑꯩꯅ ꯍꯟꯖꯤꯟ ꯇꯧꯅꯨ ꯍꯥꯏꯖꯕꯅꯤ, ꯁꯨꯛꯇꯥ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯇꯥꯆꯧ? ꯁꯦ ꯍꯧꯒꯠꯂꯨ, ꯏꯆꯦ ꯏꯔꯤꯛꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯅ ꯋꯥꯒ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯈꯤ꯫ ꯑꯗꯨꯒ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯠꯍꯟꯈꯤ꯫ ꯊꯣꯏꯊꯣꯏꯁꯨ ꯃꯅꯥꯎꯄꯥꯅ ꯅꯝꯗꯨꯅ ꯊꯣꯛꯍꯜꯂꯛꯄꯅ ꯌꯧꯔꯦ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ꯫ ꯊꯣꯏꯊꯣꯏꯅ ꯂꯥꯛꯄ ꯎꯕꯗ ꯏꯔꯤꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯏꯔꯤꯛꯅ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯗꯨꯕꯨ ꯇꯥꯊꯣꯏ? ꯊꯣꯏꯊꯣꯏꯅ ꯄꯥꯎ ꯇꯝꯃꯤ ꯉꯁꯥꯏ ꯇꯧꯅꯈꯤꯕꯁꯤꯡꯗꯣ꯫ ꯑꯁꯣꯛꯇꯣ ꯑꯩꯗꯤ ꯂꯨꯅ ꯇꯧꯕꯤꯅꯤ, ꯑꯩꯗꯤ ꯍꯌꯦꯡ ꯋꯥꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯨꯡꯁꯤꯅ ꯁꯥꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯄꯅ ꯀꯧꯔꯛꯏ, ꯏꯔꯤꯛ꯫ ꯏꯔꯤꯛꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯂꯥꯛꯄꯒꯤ ꯀꯥꯡꯕꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ, ꯅꯨꯡꯉꯥꯏꯕ꯭ꯔꯣꯅꯦ ꯂꯣꯟꯊꯣꯛꯇꯕꯁꯤꯒ ꯋꯥꯔꯤꯒ ꯁꯥꯏꯗꯨꯕꯣ? ꯂꯝꯖꯥ ꯁꯔꯥꯅꯤ ꯍꯥꯏꯕꯒꯨꯝꯁꯨ ꯇꯧꯕꯗꯥꯏꯅꯤ ꯁꯤꯕꯣ? ꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯊꯣꯏꯗꯤ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯀꯥꯏꯕꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯥꯅ ꯅꯥꯝꯃ ꯁꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯕꯅꯤꯀꯣ ꯈꯟꯖꯩ꯫ ꯏꯔꯤꯛꯅ ꯇꯥꯂꯛꯄ ꯍꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯏꯌꯦ, ꯏꯕꯥꯅꯤꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯃꯥꯒ ꯑꯩꯒ ꯌꯥꯝ ꯍꯔꯥꯎ ꯂꯩꯖꯔꯤ꯫ ꯑꯁꯤꯗ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯒꯤꯗꯦ꯫ ꯂꯥꯛꯄꯅ ꯍꯦꯔꯥ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯎꯁꯤꯗꯕ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯈꯤꯕꯗꯣ? ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯅꯣꯏ ꯅꯃꯥꯗ ꯁꯦꯜꯁꯨ ꯄꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯤꯡ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯀꯩꯝ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛꯀꯤ ꯈꯨꯠꯇꯣ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯃꯇꯧꯗꯨꯗ ꯊꯣꯏꯊꯣꯏ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯂꯥꯛꯄꯒꯤ ꯊꯕꯥꯛꯇ ꯍꯦꯛꯇ ꯀꯥꯎꯊꯩ꯫ ꯂꯥꯛꯄ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯩꯅꯥꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯝꯖꯥ ꯁꯔꯥ ꯂꯣꯟꯊꯣꯛꯇꯕ ꯅꯪꯒꯨꯝꯕꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ
ꯂꯥꯛꯄꯒꯤ ꯈꯧꯕꯨꯅꯥꯏ ꯃꯌꯥꯝꯗꯨꯒ ꯂꯥꯛꯄꯒꯅ ꯊꯣꯏꯊꯣꯏꯕꯨ ꯐꯨꯊꯕꯤꯔꯝꯃꯤ꯫ ꯏꯔꯤꯛꯅ "ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯍꯥꯠꯂꯦ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅ ꯀꯞꯄꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯁꯣꯛꯇꯣ ꯃꯌꯥꯝꯕꯗꯣ ꯐꯅ ꯀꯨꯏꯔ ꯐꯥꯎ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯂꯥꯛꯄꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯛꯇ ꯀꯥꯎꯊꯩ꯫ ꯊꯣꯏꯊꯣꯏꯗꯣ ꯑꯣꯟꯁꯤꯜꯂꯝꯕ ꯃꯌꯥꯝꯗꯣ ꯑꯁꯣꯛꯇꯣ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯁꯣꯛꯇꯤ ꯃꯁꯥ ꯌꯥꯝꯅ ꯐꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯄꯍꯣꯏꯕꯨ ꯃꯊꯟꯇꯅ ꯐꯨꯊꯈ꯭ꯔꯦ꯫ ꯂꯥꯛꯄꯍꯣꯏꯗꯣ ꯁꯥꯎꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯝꯗꯨꯅ ꯃꯐꯝꯗꯨꯗꯩ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯣꯛꯅ "ꯇꯥꯆꯧ!" ꯏꯔꯤꯛꯅ "ꯑꯁꯣꯛ, ꯇꯥꯊꯣꯏꯁꯦ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗ꯭ꯔꯦ, ꯅꯪ ꯑꯝꯇ ꯀꯧꯕꯤꯌꯨ, ꯅꯪ ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯑꯁꯣꯛ." ꯑꯁꯣꯛꯅ "ꯏꯆꯦ ꯏꯔꯤꯛ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯨ ꯑꯁꯣꯛꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯊꯣꯏꯊꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯥꯛꯅꯩ꯫ ꯐꯨꯕꯤꯈ꯭ꯔꯦ ꯁꯥꯊꯤꯅ ꯃꯌꯥꯝ ꯆꯪꯗꯨꯅ꯫ ꯃꯁꯥꯒ ꯁꯣꯟꯕꯅꯦ ꯊꯣꯏꯊꯣꯏꯗꯣ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯤ꯫ ꯇꯣꯝꯕꯤꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯔꯤꯛ, ꯆꯠꯂꯣ, ꯅꯣꯏ ꯕꯥꯖꯤꯅꯅꯦ ꯊꯤꯈꯤꯕꯅꯤ, ꯆꯣ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯔꯤꯛꯅ ꯊꯣꯏꯊꯣꯏꯕꯨ ꯊꯥꯗꯣꯛꯅꯤꯡꯗ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯏꯅꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯨ ꯍꯟꯅ ꯌꯦꯡꯂꯝꯃꯒ ꯍꯟꯈ꯭ꯔꯦ꯫ ꯊꯣꯏꯊꯣꯏꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯃꯤ꯫ ꯑꯁꯣꯛꯅ ꯍꯥꯏꯔꯛꯏ, "ꯇꯥꯆꯧ, ꯈꯔ ꯐꯔꯕ ꯅꯁꯥꯗꯣ? ꯁꯤ ꯍꯤꯞꯊꯧꯑꯣ ꯀꯧꯅꯥꯐꯛꯁꯤꯗ." ꯊꯣꯏꯊꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯇꯣꯝꯕꯤ ꯏꯁꯧ ꯇꯧꯔꯛꯏ, "ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯂꯥꯂꯣꯡꯕꯤ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ? ꯈꯪꯒꯅꯤ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯗ ꯆꯩꯕ ꯍꯧꯔꯛꯏ꯫ ꯑꯁꯣꯛꯅ "ꯑꯁ ꯃꯥ, ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯇꯧꯔꯤꯁꯦ, ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯝꯇ." ꯇꯣꯝꯕꯤꯅ "ꯃꯇꯥꯡꯁꯤꯗ ꯋꯥ ꯉꯥꯡꯉꯛꯀꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯁꯨ ꯑꯩꯅ ꯁꯣꯏꯔꯣꯏ." ꯑꯁꯣꯛ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯑꯁꯨꯝ ꯏꯁꯧ ꯇꯧꯔꯝꯕꯗꯒꯤ ꯇꯣꯝꯕꯤ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯐꯠꯇꯕ ꯄꯨꯛꯆꯦꯜꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯊꯣꯏꯊꯣꯏꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯇꯣꯝꯕꯤꯅ "ꯆꯠꯈ꯭ꯔꯣ ꯅꯪꯗ, ꯅꯃꯥ ꯑꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ, ꯈꯪꯉꯕ? ꯅꯪꯅ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦꯍꯦ, ꯂꯝꯖꯥ ꯃꯆꯥ." ꯁꯣꯛꯈ꯭ꯔꯦ ꯊꯃꯣꯏꯗꯣ ꯁꯥꯊꯤꯅ꯫ ꯆꯩꯅꯥ ꯐꯥꯎꯋꯤ ꯊꯣꯏꯊꯣꯏꯗꯣ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯈꯨꯝꯃꯨꯕꯁꯨ ꯉꯝꯗꯕꯅꯤꯅ ꯃꯔꯣꯜꯁꯤꯗꯪ ꯊꯣꯛꯆꯔꯝꯃꯤꯗꯀꯣ ꯈꯟꯖꯔꯛꯏ꯫ ꯑꯁꯣꯛꯅ "ꯏꯃꯥ, ꯀꯩꯅꯣ? ꯅꯪꯁꯤ ꯅꯨꯄꯤꯅꯤꯀꯣ? ꯑꯗꯨꯛ ꯅꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯪꯗꯤ ꯏꯃꯥ ꯅꯠꯇꯦ. ꯆꯠꯀꯅꯤ. ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯄꯨꯗꯨꯅ ꯌꯨꯝꯁꯤꯗ ꯆꯠꯀꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯨ ꯑꯁꯣꯛꯅ ꯏꯌꯥꯡ ꯌꯥꯡꯅ ꯄꯣꯈꯠꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯇꯣꯝꯕꯤꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ? ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯒꯤ ꯏꯌꯥꯝꯕ ꯌꯥꯎꯗ꯭ꯔꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ." ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯁꯣꯛꯀꯤ ꯈꯜꯂꯒ ꯑꯁꯥꯎꯕꯗꯣ ꯐꯥꯊꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯦ ꯏꯃꯥ ꯂꯥꯜꯂꯤꯁꯦ ꯍꯥꯏꯔꯔꯣꯏꯌꯦ. ꯑꯩꯅꯦ ꯅꯌꯥꯝꯕꯗ ꯆꯩꯔꯔꯣꯏꯌꯦ. ꯁꯦ ꯆꯪꯉꯣ ꯏꯃꯨꯡꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯣꯛꯄꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯊꯣꯏꯊꯣꯏ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯏꯌꯥꯝꯕꯒꯤ ꯑꯁꯣꯛ, ꯅꯪꯅ ꯅꯌꯥꯝꯕ ꯑꯩꯒꯤꯗꯃꯛ ꯋꯥꯖꯕꯁꯦ ꯑꯩ ꯈꯪꯏ. ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯅꯤꯡꯕꯁꯤꯗꯤ ꯊꯨꯡꯍꯜꯂꯝꯂꯒꯦ ꯈꯜꯂꯤ. ꯅꯌꯥꯝꯕꯕꯨ ꯋꯥꯔꯧꯅꯨꯀꯣ." ꯑꯁꯣꯛꯅ "ꯇꯥꯆꯧ, ꯁꯤ ꯐꯝꯖꯥꯎꯁꯤꯗ ꯄꯣꯊꯥꯕꯤꯔꯝꯃꯨ. ꯑꯩ ꯏꯁꯤꯡ ꯂꯨꯝꯃꯛꯀꯦꯀꯣ. ꯍꯤꯒꯥ ꯌꯩꯁꯦ." ꯇꯣꯝꯕꯤꯅ ꯍꯣꯏ ꯇꯧꯕꯤꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯏꯔꯤꯛꯀꯤ ꯃꯌꯨꯝꯗꯁꯨ ꯏꯔꯤꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯈꯨꯗꯛꯇ ꯂꯨꯍꯣꯡꯅꯕ ꯑꯌꯥꯕꯗꯨ ꯂꯥꯛꯄ ꯍꯣꯏꯗ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯔꯤꯛ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ꯫ ꯏꯔꯤꯛꯅ ꯈꯜꯂꯤ, "ꯑꯩ ꯂꯩꯔꯣꯏ. ꯅꯣꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯤꯊꯣꯛꯄ. ꯑꯩꯁꯨ ꯆꯠꯀꯅꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯉꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯌꯧꯔꯛꯂꯦ꯫ ꯊꯣꯏꯊꯣꯏꯁꯨ ꯌꯨꯝ ꯊꯥꯗꯣꯛꯂꯒꯦ ꯈꯟꯅ ꯑꯁꯣꯛꯄ ꯃꯁꯥꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯈꯪꯅ ꯊꯣꯛꯂꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝꯖꯥꯎꯗꯨ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯏꯌꯥꯝꯕꯒꯤ ꯑꯁꯣꯛ, ꯅꯪꯗꯤ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯛꯎꯀꯣ. ꯅꯨꯡꯉꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯥꯜꯂꯨꯀꯣ." ꯑꯁꯤ ꯈꯟꯅ ꯃꯄꯤ ꯇꯥꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯏꯔꯤꯛꯇꯣ ꯐꯤ ꯑꯃꯅ ꯃꯀꯣꯛꯇ ꯈꯨꯝꯗꯨꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯅ ꯊꯣꯡꯒꯥꯜ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯣꯛꯅꯔꯛꯄꯗꯨꯅ ꯑꯃꯝꯕꯒ ꯑꯣꯏꯔꯤ꯫ ꯂꯝꯕꯤꯗ ꯂꯥꯞꯇꯛ ꯎꯅꯔꯤ꯫ ꯃꯣꯏ ꯑꯅꯤꯗꯣ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ꯫ ꯏꯔꯤꯛꯅ "ꯑꯁ, ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯇꯥꯊꯣꯏ ꯍꯣꯏꯒꯤ ꯂꯩꯄꯨꯡꯁꯦ ꯈꯔꯗꯤ ꯍꯥꯏꯅꯕꯅꯤꯀꯣ. ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯑꯁ." ꯊꯣꯏꯊꯣꯏꯁꯨ ꯈꯜꯂꯤ, "ꯑꯁ, ꯀꯅꯥꯅꯣ ꯁꯤꯕꯣ? ꯂꯥꯏ ꯑꯃꯨꯕꯤꯒ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯕꯨꯠꯀ ꯑꯣꯏꯔꯖꯥꯠꯂꯣ? ꯍꯦꯔ ꯅꯨꯄꯥꯅꯕꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯁꯦꯀꯧ ꯆꯠꯂꯤ꯫ ꯏꯔꯤꯛꯅ "ꯑꯁꯤꯒꯤ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕꯁꯤꯗꯤ ꯀꯩꯅꯣ?
ꯁꯣꯏꯅꯥꯏꯕ ꯂꯥꯏꯒ ꯂꯩꯔꯖꯥꯠꯂꯣ ꯍꯦꯔꯥ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯄꯣꯟꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯍꯧꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯦꯞꯇꯕꯤ ꯈꯣꯡ ꯊꯥꯡꯅꯔꯛꯄꯅ ꯃꯁꯛ ꯃꯁꯛꯇꯨ ꯎꯅꯔꯦ ꯈꯪꯅꯔꯦ ꯏꯔꯤꯛꯅ ꯇꯥꯊꯣꯏ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯌꯣ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯦ ꯊꯣꯏꯊꯣꯏ ꯀꯩꯁꯨ ꯈꯨꯝꯗꯦ ꯑꯗꯨꯒ ꯀꯞꯄꯛꯏ ꯍꯥꯏꯌꯨꯁꯦ ꯅꯣꯏ ꯃꯥꯇꯣꯅ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯊꯣꯏꯗꯣ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯔꯤꯛꯇꯗꯤ ꯋꯥ ꯂꯨꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯏꯔꯤꯛꯀ ꯋꯥꯔꯤ ꯈꯨꯁꯥꯗꯨ ꯁꯥꯗꯨꯅ ꯏꯪꯒꯤꯠꯇ ꯇꯧꯔꯒ ꯄꯥꯎ ꯂꯣꯏꯅ ꯇꯝꯃꯤ ꯏꯔꯤꯛ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒ ꯊꯣꯏꯊꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯊꯣꯏ ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯃ ꯂꯣꯠꯈ꯭ꯔꯁꯤ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛ ꯃꯥꯒꯤ ꯄꯥꯎꯁꯨ ꯄꯨꯝꯅꯃꯛ ꯊꯣꯏꯊꯣꯏꯗ ꯇꯝꯖꯩ ꯑꯁꯨꯝꯅ ꯑꯅꯤꯃꯛ ꯂꯦꯞꯃꯤꯟꯅꯔꯤꯉꯩ ꯍꯨꯔꯥꯟꯕ ꯆꯠꯀꯟꯕ ꯊꯣꯝꯕꯅ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯅ ꯃꯥꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯣꯝꯗꯨꯅ ꯄꯨꯔꯛꯂꯒ ꯏꯔꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯒꯤ ꯏꯃꯨꯡꯁꯨ ꯊꯣꯛꯂꯛꯏ ꯃꯦꯝꯇꯣꯟꯅ ꯃꯆꯥꯕꯨ ꯀꯟꯕ ꯄꯥꯝꯕꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯀꯌꯥꯗ ꯉꯛꯂꯤꯕ ꯂꯝꯖꯥ ꯃꯆꯥꯅꯤ ꯌꯦꯡꯉꯨꯅꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯃꯥꯅ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯃꯌꯥꯝ ꯅꯨꯄꯥꯁꯤ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯩ ꯏꯔꯤꯛꯅ ꯅꯠꯇꯦ ꯃꯌꯥꯝ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯑꯔꯥꯟꯕꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯇꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯆꯤꯟ ꯇꯣꯡꯕ ꯑꯍꯜ ꯑꯃꯅ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯤ ꯇꯨꯡꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯇꯝꯅꯔꯛꯀꯅꯤꯕꯣ ꯇꯣꯝꯕꯤ ꯑꯐꯕꯤ ꯁꯥꯗꯨꯅ ꯊꯣꯏꯊꯣꯏꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯊꯣꯏꯊꯣꯏ ꯅꯪꯕꯨ ꯀꯥꯏꯗ ꯀꯩꯗꯧꯕ ꯊꯣꯛꯂꯤꯕꯅꯣ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝꯅ ꯆꯥꯕꯤꯅꯕꯅꯤ ꯂꯥꯛꯎ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯨ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯤꯅꯒ ꯃꯆꯥꯗ ꯑꯊꯤꯕ ꯋꯥ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕ ꯉꯝꯖꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯂꯟꯊꯨꯝꯗ ꯃꯤꯇꯥꯖꯕꯩ ꯋꯥꯅꯤ ꯀꯌꯥ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯇꯣꯝꯕꯤ ꯃꯦꯝꯇꯣꯟꯅ ꯃꯌꯥꯝ ꯀꯩꯗꯧꯕꯤꯔꯤꯒꯦ ꯂꯝꯖꯥ ꯃꯆꯥꯁꯤ ꯋꯥꯔꯛꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯋꯥꯔꯛꯀꯅꯤ ꯏꯆꯥꯁꯤꯕꯨ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯨꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯍꯜ ꯑꯃꯅ ꯍꯩ ꯃꯦꯝꯇꯣꯟ ꯀꯩꯅꯣꯅꯦ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯗꯅ ꯇꯧꯅꯨꯅꯦ ꯈꯨꯠ ꯌꯥꯎꯒꯅꯨꯅꯦ ꯅꯪꯕꯣ ꯑꯁꯣꯛꯅ ꯀꯩꯅꯣꯏꯅꯦ ꯍꯦꯛꯇ ꯈꯨꯠ ꯌꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯀꯅꯥꯅ ꯂꯥꯟꯕꯅꯣ ꯈꯪꯕꯤꯔꯕ꯭ꯔꯣ ꯇꯣꯝꯕꯤ ꯃꯆꯥꯗꯒ ꯈꯨꯠ ꯊꯥꯔꯛꯄꯗꯨꯗ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯈꯤꯗꯨꯅ ꯃꯆꯥ ꯊꯣꯏꯊꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯛꯏ ꯑꯗꯨꯒ ꯃꯦꯝꯇꯣꯟꯗ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯃꯁꯝ ꯐꯣꯏ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯄ ꯌꯥꯗꯅ ꯐꯨꯗꯠꯅꯔꯛꯏ ꯑꯍꯜ ꯑꯃ ꯅꯨꯄꯤ ꯌꯥꯎꯕꯁꯤꯡꯗꯨꯅ ꯅꯝꯗꯅ ꯈꯥꯝꯗꯣꯛꯏ ꯇꯣꯝꯕꯤꯅ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯃꯦꯝꯇꯣꯟ ꯅꯪ ꯁꯤꯃꯗꯤ ꯈꯪꯉꯨꯀꯣ ꯅꯪ ꯃꯦꯝꯇꯣꯟꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯁꯥ ꯁꯟ ꯂꯣꯏꯕꯗꯧꯅ ꯂꯣꯏꯅꯕꯅꯅꯦ ꯑꯩꯅꯁꯨ ꯌꯥꯒꯗ꯭ꯔꯅ ꯇꯧꯕ ꯈꯪꯉꯕ ꯅꯪꯅ ꯂꯣꯏꯅꯕ ꯇꯧꯕꯤꯕ ꯃꯌꯥꯝꯗꯨꯅ ꯇꯧꯔꯤꯕ ꯈꯪꯉꯕ꯭ꯔꯣ ꯑꯅꯤꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯗꯣ ꯃꯐꯝꯗꯨꯗꯩ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀꯟꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯆꯦꯟꯈꯤ ꯑꯁꯣꯛꯅ ꯎꯍꯧꯔꯗꯨꯅ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯊꯣꯏꯊꯣꯏꯕꯨ ꯐꯥꯏ ꯑꯁꯣꯛꯅ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯆꯪꯕꯤꯔꯣ ꯁꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯅꯤ ꯏꯃꯨꯡ ꯑꯅꯤ ꯑꯁꯤꯅꯕꯨ ꯄꯨꯖꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯛꯄꯗꯩ ꯃꯍꯩ ꯆꯪꯅꯈ꯭ꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯇꯣꯝꯕꯤꯅ ꯏꯃꯥꯒꯤ ꯑꯆꯧꯕ ꯊꯣꯏꯊꯣꯏ ꯅꯪꯕꯨ ꯏꯃꯥꯗ ꯁꯥꯎꯕ꯭ꯔꯣ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯊꯣꯏꯊꯣꯏ ꯊꯣꯏꯊꯣꯏꯗꯣ ꯏꯪꯒꯤ ꯇꯧꯔꯛꯏ ꯏꯃꯥ ꯂꯥꯟꯗꯤ ꯍꯥꯏꯕꯒꯨꯝ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯔꯤꯗꯣ ꯃꯦꯝꯇꯣꯟꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏꯕꯥꯖꯤ ꯁꯤꯗꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤꯅꯤ ꯀꯥꯟꯅꯗꯦ ꯃꯤ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯕꯅꯤꯅ ꯊꯣꯃꯥꯜꯁꯨ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯃꯥ ꯑꯩꯅ ꯄꯥꯝꯖꯈꯤꯗ꯭ꯔꯕ ꯂꯥꯛꯄꯗꯨꯅ ꯍꯔꯥꯎꯈꯤꯕꯗꯨ ꯎꯕꯗ ꯍꯩꯅꯗꯕꯅꯀꯣ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤ ꯑꯁꯣꯛ ꯏꯔꯤꯛ ꯊꯣꯏꯊꯣꯏꯗꯣ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯏꯔꯤꯛꯅ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯅꯩꯁꯦ ꯅꯣꯏꯅ ꯃꯦꯝꯇꯣꯟꯅ ꯏꯕꯦꯝꯃ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜꯕꯨ ꯈꯪꯕꯅ ꯅꯪꯒꯤ ꯅꯅꯦꯝꯕꯨ ꯑꯃꯨꯛꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯒꯦ ꯅꯪꯁꯨ ꯇꯨꯡꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯅꯪ ꯕꯥꯖꯤ ꯏꯕꯥꯅꯤꯅ ꯇꯧꯈꯤꯕꯅꯤꯅꯦ ꯇꯣꯃꯥꯜꯅ ꯍꯣꯏ ꯃꯥꯅꯤ ꯏꯕꯦꯝꯃ ꯅꯃꯥꯒ ꯑꯩꯒꯅ ꯁꯤꯟꯗꯨꯅ ꯇꯧꯕꯅꯤꯅꯦ ꯑꯁꯣꯛꯅ ꯑꯁ ꯏꯅꯦꯒ ꯃꯥꯝꯃꯒꯁꯦ ꯀꯣꯛꯇꯨ ꯌꯥꯏꯅꯦ ꯍꯥꯏꯗꯨꯅ ꯂꯩ ꯇꯣꯝꯕꯤꯅ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯤꯗꯤ ꯏꯆꯥꯅ ꯐꯥꯎꯂꯛꯅꯕ ꯉꯝꯗꯕ ꯑꯩꯁꯦ ꯃꯦꯝꯇꯣꯟ ꯏꯇꯥ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯔꯦ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯅꯤꯌꯦ ꯃꯦꯝꯇꯣꯟꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯩꯒꯤ ꯏꯆꯥꯒ ꯏꯌꯥꯒ ꯊꯨꯡꯅꯍꯜꯂꯣꯏꯗꯣꯏꯅꯣ ꯊꯣꯏꯊꯣꯏꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯏꯔꯤꯛꯁꯨ ꯑꯗꯨꯃꯉꯥꯏ ꯇꯣꯃꯥꯜ ꯅꯣꯛꯐꯦ ꯇꯧꯅ ꯍꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯗ ꯏꯄꯥꯒꯤ ꯏꯔꯤꯛ ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯒꯦ ꯅꯪꯕꯨ ꯂꯣꯟꯊꯣꯛꯇꯕꯁꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ ꯏꯔꯤꯛ ꯏꯀꯥꯏꯅ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯛꯏ
ꯕꯥꯖꯤ ꯅꯨꯡꯁꯤꯌꯦ ꯃꯥꯗꯤ ꯑꯩꯒꯤ ꯂꯣꯟꯊꯣꯛꯇꯕ ꯅꯨꯡꯁꯤꯕꯅꯦ ꯃꯥꯗꯤ ꯃꯦꯝꯇꯣꯟꯅ ꯇꯣꯃꯥꯜꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯏ ꯕꯥꯖꯤꯌꯦ ꯏꯕꯥꯅꯤꯁꯨ ꯆꯪꯉꯁꯤꯔꯥ ꯇꯣꯃꯥꯜꯅ ꯏꯕꯦꯝꯃꯗꯤ ꯃꯃꯥ ꯀꯃꯥꯏ ꯇꯧꯕ ꯇꯣꯝꯕꯤꯅ ꯗꯥꯗꯥ ꯍꯌꯦꯡꯗꯣ ꯑꯍꯜ ꯈꯔ ꯊꯥꯖꯔꯛꯑꯒꯦ ꯃꯦꯝꯇꯣꯟꯅ ꯍꯣꯏꯅꯦ ꯑꯁꯨꯃꯥꯏꯅ ꯅꯥꯈꯩ ꯁꯦꯡꯉꯗꯤ ꯉꯁꯥꯏꯅ ꯆꯪꯕ ꯌꯥꯔꯦꯗꯅ ꯇꯣꯃꯥꯜꯅ ꯍꯣꯏ ꯑꯗꯨꯗꯤ ꯆꯪꯉꯦꯀꯣ ꯏꯄꯥꯒꯤ ꯏꯔꯤꯛ ꯂꯩꯍꯧꯔꯣꯀꯣ ꯍꯌꯦꯡꯅꯦ ꯅꯅꯦꯝꯒ ꯇꯧꯔꯒ ꯊꯤꯜꯍꯜꯂꯛꯑꯣꯀꯣ ꯏꯔꯤꯛꯅ ꯍꯣꯏ ꯕꯥꯖꯤ ꯊꯤꯟꯕꯤꯔꯛꯇ꯭ꯔꯁꯨ ꯌꯦꯅꯈꯥꯗꯒꯤ ꯑꯗꯨꯝ ꯐꯥꯎꯖꯤꯜꯂꯛꯀꯦ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯏꯔꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯁꯨ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯃꯥ ꯑꯅꯤꯅ ꯌꯥꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯇꯣꯝꯕꯤꯕꯨꯁꯨ ꯃꯦꯝꯇꯣꯟꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤ